Homeland Group ki unit ama oiriba Homeland Security na chathok chasin amadi khudong tiba tarakpa matamda mateng loba yaba phone number amadi atai makhal kaya gi guide sing yauba jet full guidebook ama oiriba Homeland Jet Guide ngashi phongkhre sana konung angom colony da leiba castle hotel da pangthokiba jet guide phongba aduga mari lenana pawmi sing unaba amada Homeland Security ki director RK Babluna hai Manipur gi maming leriba private security agency ama oriba Homeland Security na Meyam gi jackson thorangda angamba mateng pangtuna lakle ngasi phongliba Homeland Jet Guide asina lamkoiba lakpa amadi lamdam asigi miyamna hospital hotel cab service emergency ki helpline number na chungba yauri phone number asikhak natana QR code singda scan tawbada Google Map ki address na chungba su thoglakani guide asina travel guide oiba khak natana hospitality safety amadi atai service singi punna mayamda Kanaba pinaba honabani guidebook asi airport lakpa mapalam gi miyamda phanghanbagi mathakta lamdam asigi school college university maru oiba transport Hubsing Hotel Tourism Center Singi khudang da miyam da phanghalagani miyam nasu agency asina paikhalakliba tongan ba thabak singda mapung fana corporation PPU haiba wafam appeal tawrake Homeland Security ki Homeland Jet Guide haiba kogi pocket friendly hoiba kogi jet full CTJ koina reveal to ki da bukta tawjabli Homeland ki kogi guide se da yawi ba ma'am se kogi important kogi emergency number sing fire station ki the list of medical kogi emergency centers ko the complaints number women helpline police the ambulance everything se da ram yawre the Manipur ki mafam kogi leriba location kogi tourist da sukana ga do ka mafam sing ko kam mafam da kogi chat pa Manipur la ka ga di local transporter ki taxi ki the hotel singi sigi all kogi information se sure